Bismillahirrahmanirrahim. Gibat kadaybu kaupagi. Nahakna kanagumbagi matangda haibawa karigumba mahakna taraga nungayoydabu oirabadi madubu gibat kawi. Kanagumbana kanagumbagi matungda mahak asi asum tawi haina haiba amasung maduda mahaki fattaba ngangbabu gibat kawi. Darkar ilay laytana atopagi asoyba ngangba adu gibatni. Ngasigi video asida tolaba aihakna Allah gi Rasul sallallahu alaihi wasallam na hidok piramba hadis anitang panjage nemtak taw binupi ama Rasulullah sallallahu alaihi wasallam gi manak talaklammi. Mahakna chatkraba matungda ima ibe Aisha radhiyallahu anha mahaki nembagi matangda wahiram. Matam aduda Rasulullah sallallahu alaihi wasallam na takpiki Aisha nang nanupi asigi gipat tawre sini. Ima ibem manah ngachaki ya Rasulullah sallallahu alaihi wasallam aina aran bawa haiba nachade magi nembabu nemi haibani amasung asoiba asi mahagonda yawe. Rasulullah sallallahu alaihi wasallam na takpiki Aisha nang nahari ba aduna chumbu oirabasu mahakpu nemi haina asoiba bayan tawbanina gibat oiribani. Atopa hadis amada sumna habiri Rasulullah sallallahu alaihi wasallam na wahang tawram nakoi gibat kadino khangbra sini sahaba singda hangami. Sahabe kiram radhiyallahu anhum na kumki Allah amasung mahaki rasul na hena khangi. Rasulullah sallallahu alaihi wasallam na takpiki nangi bahagi mahak na tabada pamloida bawa haiba. Sahaba radhiyallahu anhum na hangachay hairi bawa aduna achumbu oirabasu oigadra asiri. Rasulullah sallallahu alaihi wasallam na takpiki nang na hairi ba aduna achumbu oirabadi madu gibatni aduga karigumba aranbu oirabadi nang na badnam tawrabani sin. Warol sing hadis sing hairi ba hadis asidagi ekoina khangba ngame madudi asoiba aduna misak aduda yawba tarabasu karigumba maram chadana haiba amasung mahak ataraga nungairoidaba oirabadi madu gibat jingani. Masida Muslim natraga gair Muslim singi khenaba karisu leite chidinaw sing. Hadis singda bahai haiba wahai sizinaduna maikai asomda wakhal sing silli madudi naknaba imari amabu chophanba pamdaba amasung mahaki asoiba ngangbadagi isana isabu kanjaba dugumna atopagisu pamloidabani maramdi pumnamakki mari Hazrat Adam alayhi salam gani. Nungsijaraba isilinaw sing aikoina khanthagdaba wafamdi karino haiba matamda aigi imanabu oigera aiga luna tinnabu oigera mahaki asoibabu puthoklaga miyamda ngangnaraga miyamda hairaga atopada tammaga aigi thamoigi nungaijabu oire. Masi punamak gibatni aikoi punamak thadokminasi inshallah.